ngasi numidang wairam phongkiba tongan manipuri se phongsingligi amasum thokiba thaudo wathoksingligi maru ebe I pausing khongacharaga manipur top channel gi makedigi ma'am da share tawjagi anbada ngasi india gi oba covid-19 update ma'am da share tawjaramge india da noma khakta da miyoi la amaga lising yangkhai gi nithoiga sanipan ga humdraga mapan positive oide india da khwaidigi sauna noma khakta da miyoi la amaga lising yangkhai gi nithoiga sanipan ga humdraga mapan positive oide masi haukiba pung kun nga marida oikibani masina maram oiraga hujik phawbada lebasida positive case koror amaga lakh kunthraga humdoiga lising yangkhai gi nipan ga sanipan gi supnagi manga yaure sikiba masingna lakh amaga lising humpuga mapan ga sani ga humdraga mangane nabadagi pharakpana koror amaga lakh kun ga lising marfu mathoiga samriga nifuga humdoni active case na lakh tara mathoiga lising nipan ga marfuga tareni covid vaccine kapthokibana hujik phawbada crore tara hele hain agency gi pawna su makhatan phongdorakli atopa pawamana mo Mizoram da night curfew thamkhre Mizoram gi district punamakta numidang pung nipan makhaidagi nongalakpagi ayuk pung mari faw night curfew thamkhre masi state adugi covid-19 gi ani supu web yenglaga thamkhibani hairi amaramda hujik phawbada Mizoram da active case samaga taraga ma sukre Arunachal da covid free oirambada hojikti khangen hengalakthuna active case kunthra yaure masida natana north east ki state pumbara active case wangkhalakpa lab 3 haina pawamana makhatari atopa pawamana asumna fongli Myanmar da lanmina protester fu kaptuna hatkre Myanmar da leba adugi pro democracy gi lusingbi Aung San Suu Kyi lanmi phajin khibagi mayokta lok adugi miyamna lepa leitana sanction kiba khongjang na ngasi Myanmar lanmi marfu kaptuna hatkre masi leba adugi main city ama oiriba yangon na thokibane hauju phawbada leba adugi mathakta lanmina miyoi satru gi mathakta hatkre hain su pawsna makhatana su phongdorakli makhaja tharak poina to pamaruiba pawkhrana laingak na thajaba pibadagi Jenims ki khongjang handokre tare suba pega mari lainana Jenims ki community na Talamba demand lenga na thabak to onthok lagani haina thajaba pibaga loinana Jenims ki community na sangchilama khongjang khodaktagi handokpuga loinana nakal ani gi marakta MOU khuyek pinakre MOU aduda Jenims ki community gi maikedi gi teacher association gi president Dr. High School Labidu Singa teacher association gi secretary Dr. S Vikram Aditya TNA gi president TS Memsa AAN TH की वाइस प्रेसिडेंट नीलकांता KS TNA की ट्रेजरर O नीला देवी नसिंग मिहुचिंग याउखी अदुगा लेंगा की मेकेडी की हेल्थ एंड फैमिली वेलफेयर की प्रिंसिपल सेक्रेटरी बी बुमलुंगमांग जेनिम्स की डायरेक्टर TS बीमो अमदी PIC की डिप्टी सेक्रेटरी रेजिना होंगरेना खुयेक पिनखी हैंस पाव मन मखातान फुंदोरकली अतोपा पाव मनमो नो योर स्कीम की Mars campaign miyamna office kaaba tannaringai iramdamsi pumang mangle selai khangbadagi Manipur gi Kaithel sing Mayang na loina paisinkhre Danavir Irawat Foundation Manipur na sangsilakpa khongjang gi manungsa na ngasi hiang thong Laphupa Tera Community Hall da Know Your Scheme gi mass campaign pangthokre Irawat Foundation Manipur na Yoibu Yohan Loop Thongju State Awardee amadi Village A-Defy Tenure Organization BHETO amadi Mera Pai Bilup Hiang Thong Laphupa Teraga Khusamnaduna Pangthokiba Thoram Madura Saruk Yakiba Social Scientist Danabil Lashram Nahai Lamdamasigi Miyam Kaithel da Sel haina amata khangde Madu Khangdabana Maram Oiduna Laingaki Thabak Masa ama Taunaba Honabada Low Inkhol Yolaga Office Kaba Laknaringai Iramdamasi Pungmang Mangle Somdana Mayang singna Kaithel da Sel haiba khangbadagi Manipur gi Kaithel sing makhoina loina paisin khibaga loinana sel pairaga Maitei Nupi su lauba yaunare aduga Nupi ani ahum lonbasu yaunare aduna iramdamasigi miyamna aikhoigi isa isu singda sel di office da leite Kaithel da leibani haibiyu mangna hai Kaithel asi matau karamna satkani haina hangladuna aikhoina Kaithel da sel lauba satke hairabadi pothokpa mathautai Kaithel singda aikhoigi angamba samkakpa khungup sengba oiro natragana atai sinpham sing tawbu yaba tawduna aikhoi Kaithel dagi sel tanba mathautai samkakpa khungup sengba sing miyamna karemnari
masida sel kya yamna lakpagi haibadi ahal lamansingna khangde loinana mayangna Kaithel da Sel tanbagi maramdasu danabirna sugaina paudamkhi Maitei masasing gari thaudrabadi hainadaba ngaktani lamdam asigi miyam mawong amada hingli miyamna phajana ningthina thabak tawrabadi ina khunba yaba ngaktani aikoina thabak thoram kya pangthokke khalabadi loina yaba ngaktani haujik lamdam asida lairiba laingaki tolop masa masa sabasing building wanglaba kya sai aikoina thabak suna sel lakte hairibasing kanadraba thabak subagini sel laktrabani imung manung matai manau ngahak leitana saunaba khatnaba haibasi mausani aduna aikoina lengaktagi lairiba scheme sing lona bu honagadabani scheme sing asi lona bu honabada aikoi thabak suba mathau tai haina paw mana makhatana phongdorakli loisilak poina topa paw mana sintha phabana miyamgi ihonam thabangam loi kada haukiba kumza ing lisingani ga taraga nipan gi jun da lupa crore kun ga taret henbagi drug phabara senaba autonomous district council adc sandel gi chairman oiramba lukhojai jawbu mara laite haiduna haukiba sahigi december gi saisa taraga tareta ndnps ko na thadokiba amasum faudel drug case hairaga khangnaba lupa crore samri henbagi drug phabara senaba miyoising thadokibada laingana tuminna laisinba dugi mayokta yaningdaba phungdoktuna ngasi nungtil pung ama taba matamda Imphal West District ki manung sanba ningomba makha mamang lekai community hall la ningomba makha mamang lekai mera paibe masum kada Imphal West District Committee puna kusamna dunong wakat mifam pangthokre haina kadagi sirol na haidi serol asina hai wakat mifam aduda kadagi women affairs ki secretary takhelambam ongbi Purnima na phungdokibada haukiba tha ahum henbagi matam asida Manipur gi tongan ba mafamsingda drug lalonba miyoising sairak piyu lukhojai jogi case higher court appeal chatlu amasum faudel drug case Manipur lengana tumina laisinba yaningde haiduna yamna democratic oiba khongjang kya sangsinduna lakhi adubu lebak thibadi miyamgi kholaw si tabibagi muhutta Manipur lengana wakat mifam thugaiba kadagi thaumisingda kihanbana singba thawong kya satharakpa si lebak thibani sintha laisram phajin khibana miyamna sangsiliba ihau asi namthaba ngamloi mi amabu pharaga maral sibigi haina bi thado athuba matamda sintha condition yauna thadokadabani hairi sel paiba khutkan pangan ba mi singdi draka loinana pharaba je hekta thadokpa manba thawong asina miyamna samamnaba ama phawale hairiba case amuk hana thijinduna mara leba drug lalon mi sing sap saba sairak pi gadabni haina sumahna makhata khi wakar mi phamadula lukhojai jau thadokpa yaningde drug lalon ba sairak pi yu amasum war on drug phagi tahangano haiba kholaw sing amato oina lauduna yaningdaba phungdokhi haina pawsina makhata na phungdorakli masmya ngasi goinati pawsing matang sa dulu sinjarage duga he ayu atamu anauno I pawsing puduna laksage amasum pathok sakibra suikiba lankhiba yarsing akpigani and thank you